Lakliba March Mani amasung mangada pangthokkadouriba Ringuis Got Talent Season 9 gi Grand Finale da Saruk Yanaba gi damak ngasi Imphal gi Audition Pangthokkhre. Imphal gi Birtik Energy International Airport ki auditorium da contestant taruk na saruk yaduna pangthokkiba audition aduda Goodwill Music Project ki founder James Ramay, social activist amasung model mayang lambam daina amade kumja lising ani tarataruk ki Miss Manipur Pafa Gachuina just oike. Pangthokkiba audition adu mari lenana Ringuis Got Talent ki convener AC Rising na high Ringuis Got Talent ki grand finale da Saruk Yanaba gi damak ngasi pangthokliba audition asina ahan bane masigi matung thasigi kunda senapati amasung thasigi kunithoi dana ukrul gi audition pangthokkane grand finale ase ukrul district ki manung chana laiba Ringuis village da Lakliba March mari amasung mangada numit nini chukna pangthokkane Manipur da thokliba irang asina maram hoiraga Imphal gi audition asida contestant taruk na saruk yakhi grand finale asi ukrul district ta pangthokkadaba maramna chathok chasinda khudong charoidra haibagi charang naba wakhalun leibadage audition asida contestant masing yamna saruk yakhidabane aduma pung asika audition asida saruk yahaudaba singna senapati amasung ukrul da pangthokkadoriba audition asida yaubagi khudong chaba pigani haina rising na makhata na fongdokhe Irang si namaram moiraga condition singsi lakningba mayam phone chu tawraye adubo venue du grand finale si ukrur da dawbuni haibina maram moiraga chatpa khotbagi risk to low adugi da khalaga na sing yam talented oiba singsi mayam si adum laktna adum leiba yam leide ngasi chu taruk adum lae adubo ekoi audition si next si sanabadi aduga ukrur da so amuga bangthokani Sanabadi na 20 da ukrur na 22 da adu na ngasi Imphal da lakhau da singso sanabdi baga ukrur da soidina mayam lakpio haibsi haijaning bari